1950s da Yemen hariba lebak sida yamna ngakpa thaba amkhak thoki matam maduda lebak adugi chatnariba real haina khangnaba currency hoigi da hagana rupees paisa hariba real currency gi coin sing ase ikhang khangowdana market gi jara jara mangkhirami matawsida lebak aduda palibu matam dugi government aduna hariba currency sing ase kadai da chatkhiribano mangkhiribano haibdu thigat amginamta haisinglam officer chama thadoktina thigat halami matam asida subnagi chahi 35 nangai phangang amana mayam da offer amkhak pirami haibdi mana mayam da yumgi sijanana pochai sing amadi chana thakna pochai mayam ama ohongbu mamal da coin sing aduga exchange tongna si haiduna coin sing adu mana collect toromi matang sida angang aduna khanglami madudi coin adu sabada sijanariba silver gi chang adu hairiba paisa gi value dagi saruk yamne henbana maram odina angang aduna coin sing adu amuk nongna sungtoktuna achauba british gi businessman sing da yonthoktuna paisa talami wafam asi government na khangnaba thigat pohonabada tha ahumlom hena changlami madam sida hairiba angang adudi lupa lakh lakh ki mathakta tan khirami hairiba angang adigi mamingdi Dhirubhai Ambani wari se tarba matungda miyamda kari phawvige haidu comment section da comment tawdem haibu thanks for watching